अहानबदा मरुइबा पाव नुपीदा चथबा क्राइम की फिबम लाखलाबदी लोचिंदुना थंबगी महुत लोगी ओइबा एक्शन लौनबा होटनागदबनी हाइना सोशल वेलफेयर डिपार्टमेंट की डायरेक्टर एनजी उत्तमना फोंदोखरे खुरमजरी मालेम चनु हुजिंग नुंथिलगी ममी टीवी न्यूज अपडेट पिजरी नुपीदा क्राइम चाथबगी फिबम लाखलाबदी लोचिंदुना थंबगी महुत लोगी ओइबा एक्शन लौनबा होटनागदबनी हाइना सोशल वेलफेयर डिपार्टमेंट की डायरेक्टर एनजी उत्तमना फोंदोखरे वाफम असे मणिपुर स्टेट रूरल लाइवलीहुड्स मिशन MSRLM ना सिंदुना कैंपेन अगेंस्ट जेंडर बेस्ड वायलेंस हाइबा हिरमदा पांगथोकपा स्टेट लेवल वर्कशॉप हौदोपगी थौरमदा सोशल वेलफेयर की डायरेक्टर एनजी उत्तमना फोंदोखिबनी होटल इम्फाल की संगाई हॉलदा पांगथोकपा थौरमदुदा सोशल वेलफेयर की डायरेक्टर एनजी उत्तमना हाई जेंडर बेस्ड वायलेंस लेहंदनबा लो कया सिमलबसु नुपी सिंगदा चथबा वायलेंस दी मुथतपा ngamdri ngasidi जेंडर बेस्ड वायलेंस की वाफम असी मिपुम तिंगना खंगमिनबा मतम ओइरे अमरोमदा नुपी हंथना येंबगी माइंडसेट असी लौथोकपा यामना मथौ तारकले कनागुंबा सिंगना नुपीदा वायलेंस चथबा थेंगनरबदी लोचिंदुना थंबगी महुत लोगी ओइबा थबक लौखतनबा होनगदबनी करिगुंबा लोचिंदुना थमकिबा तारबदी मरा लेबा सिंगदा हेना थौना हापा ओइना थोक्तुना मतुंग तारकपदा अहेनबा क्राइम कया तौरकपगी फिबम लाकली नुपीदा चथबा तोंगान तोंगानबा क्राइम सिंग थिंगनबा लेंगाकना मखल कयागी थौरांग पाइखतली हौजिक ओइरक्लिबा खुनागी फिबम असिदा असिगुंबा वर्कशॉप अमा सिलकपा असि यामना मतांग चाबा अमनि हाइनसु महाकना मखा ताखि मतम चाना मसी थेंगना होद्रगदी मी की राइट वायलेट तौरिबा नुपा से मथौना फबसु मेंगलकना हेना मागी क्राइम से चौथाई अदुना यम ngalingaida ni aigi right se violate tawre hairagadi report hobam changi akoigi mindset change tawbam changi karigumba matamda awab ji tholakpa matamda tangai khodana leibam jabam leitre hairagadi social welfare department ki makhada one stop center district chinda amamam lei masida khudak ki oiba magi medical attention first aid police the FIR lodge tawba aduga mana ukil tana nimba bi tana body facilities counseling की facilities मसी लेनी कुईना लेबा दरकार लेरगना अखोगी स्वदाग्रिया होम दा मासी ट्रांसफर तौथोगा थंगनी स्वदाग्रिया होम सी मणिपुरदा कुनिथोय लै वन स्टॉप सेंटर ट्राट्रुक लै अदो अखोइना पामजरिदी मणिपुरदा लेरिबा नुपीजिंगसे मोइबु कनामतना एब्यूज तौबिदबा मोइदा वायलेंस से सुंथेंग थेंगनदबा अदुना मरम मोइरगा वन स्टॉप सेंटर दा स्वदाग्रिया दा कनामता लाक्त्रे हैरगा अखोइगी लेजरिबा होम यामसे थोंग लोनबदुने अखोइना पामजरिसे थौरमदुदा RDNPR की एडिशनल चीफ सेक्रेटरी MH खान हाई जेंडर इनइक्वालिटी लेबा खुनाई अदु मांगलुमदा चंगचिनबा खक यारोय खुनाई अमदा जेंडर इक्वालिटी लेबा यामना मथौ ताई स्टेट असिदा नुपीदा हंथबा मीटिंग येंबगी केस मसिंग यामना थेंगनदे अदुम ओइनमक नुपी हंथना येंबगी केस थोक्तबती नते मरम अदुना नुपी नुपा थोंग मानना हिंगमिनबगी अवेयरनेस एकोय खुदिंगमक्ता लेफम थोई ngasi pangthokliba workshop asi district singda pangthoknaba honasi hainasu mahakna makhatana phongdoki gender based equality sarkar gender inequality layadi operi society progress korre society progress korre so aggression bayam de adu apari MSRLM da asi tawani last year in covid ki no tawari adina I am very grateful that this year it will be being held. Otherwise, so mathangi program da apne district room lagi so track awasi. ngasigi thoramaduda Manipur State Women Commission ki chairperson Salam Alka RDNPR की एडिशनल चीफ सेक्रेटरी MH खान अमदी सोशल वेलफेयर डिपार्टमेंट की डायरेक्टर ngangom utamna mathangshina चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुक याखी मणिपुर की ओइना अग्निवीर रिक्रूटमेंट स्कीम की मखादा इंडियन आर्मी दा याउनबगिदमक कोइरेंगैदा लेबा हानगी एयरफील्ड दा ngasi ayuktagi रिक्रूटमेंट रैली पांगथोकपा होख्रे शिलोंगी रंगपहार दा लेबा आर्मी रिक्रूटमेंट ऑफिस ना लेमखोंग दा लेबा 57 माउंटेन डिवीजन के mateंगा लोइनना सिनखिबा रिक्रूटमेंट रैली अदुगी मतंगदा डिप्यूटी डायरेक्टर जनरल रिक्रूटमेंट ब्रिगेडियर हरप्रीत सिंह ना पाउमी सिंह दा हाई
Agnibir scheme gi makhada Indian Army da yaunabagi damak Manipur dagi masing yamlaba naha kaya thorakpa asi pukning thogatningai ni. Recruitment asigi damak registration tawrakhibagi chang asi haukiba chahi singa changdamnabada chada yankhairom hengalakpagi khudam phange. Loinana recruitment asida saruk yaba lakhiba naha sing ayambana ichang thawi. Recruitment rally asi transparent leina niyom amagi makhada pangthokpani masida nattaba thabak amasung aranba thabak tawbagi wafam leite. Chathagadawriba recruitment gi thabak asi niyom amagi makhada mathang manaw naina pangthokadabani masida aranba thabak tawban natraga process asida chingnaba leirabadi manak nakpa police station natraga sililang libasingda complaint thangalapa yagani loinana mathau taba thabak thoram sing paikhatnaba honagani candidate singi hona zaman amasung makhogi mathauna maring zelna recruitment asida mai pak pangam gadawribani karigumba laibak thibadagi recruitment da yawbangam khidrabasu pukning sontaba tawbiganu recruitment asi chahi khudingi Manipur da pangthoknabagi thorang lei haina harpritna makhatana phongdoki. The recruitment process is an absolutely fair and transparent process. There is no scope of any touting or any malpractice in this. It's a fully automated process. We will request the candidates that if any tout approaches you, kindly do let us know or go to the police so that we can stop all these malpractices. The only thing which is going to get you recruited is your caliber and your hard work. So even if you have not made it, please don't feel disheartened. Every year there's going to be a rally in Manipur, at least one, and there'll be always another chance. So kindly work hard, and you know what the requirements are. It's an absolutely fair, transparent and automated system. Standard Robert Higher Secondary School SRSS Kanchipur amasung 165 Infantry Battalion TA HNH Assam Anina Sinduna School asigi complex da Know Your Army and Career in Defense haiba hiramda nongmagi oiba awareness program ama ngasi pangthokre. School asigi mahiroi amadi oza singna saruk yaduna pangthokiba thoromaduda 165 Infantry Battalion TA HNH Assam gi Commanding Officer Colonel FB Dubas amasung Major Hizam Somorjina mahiroi singa interaction tawduna Defense Force amana fangliba khudongchaba singi matangda wafam kaya thamke. Indian Army, Navy amadi Indian Air Force da changningba mahiroi singna kari exam thagani amadi karamba larik sing pagani haibagi matangdasu marik chumba wafam kaya phongdoke. Defense Force da changningba mahiroi singdi current affairs yamna khangba amadi English ningthina ngangba amadi haiba yamnamak darkar oi. Current affairs khangi harabadi pauche nungtigi paba changi matam leiba khibekta matam likna sizinaduna career amanas semgatnaba kanna honagadabani hainasu mahiroi singda pauta kaya piramkhe. Tharmaduga mari leinana SRSS ki chairman Fairoizam Landoni na hai ngasi pangthok lebe awareness program asi class 12 pass tawraga defense da changningba mahiroi singda ahenba wakhal lausing kharada oidabasu piba ngamnabagi pandamda pangthokpani. Awareness program asina school asigi mahiroi singda innovative idea kaya piduna matik chaba mi amamam oinaba honabada achauba inot ama piba ngamlagani haibagi thajabasu lei haina mahakna makha takhe. 165 Infantry Battalion TAHNH Assamgi makhada pangthokpiriba sigumba awareness program asina hojiki naha singda defense da changningba Indian Army tongan ba khoigi Navy Air Force sumbagida angang sing na yamna kanaba pigani haibagi thajabadu ga loinana ngasi koi school standard of higher secondary school asida pangthok jabani haina wafam asi thamjage. Tharomaduda Defense Force ki tongan ba weapon amasung equipment singsu display tawduna mahiroi singda yenghanke. National Institute for Empowerment of Persons with Intellectual Disabilities Skanderabad Lengaki Office of the Commissioner for Disabilities Amadi Achievement of Rising Maiden ARM na punna sinduna intellectual disability oiba miyoi singda kids yentopagi thoram ama ngasi pangthokre. Jirbangi Lakhipur da leiba Institute for Children with Disability ICD gi office da pangthokpa thoram aduga mari leinana oinam Anita na hai kids sing asi intellectual disability oiba angang nifu manga khangatlaga yenthokpani. Tharamasi Jirbam district ta ahan ba oina pangthokpani makhatana Manipur gi tongan ba district ta su pangthokani. Kids sing asi pi bagi asengba pandamdi mentally
disability oiraba angangsingda gyan losing hengatnaba makhoigi chahigi matung inna kitsing asi khutsinabani haina mahakna makhatana phungdoki When mentally retarded have angang do intellectual disability hire makoi da maroina angang 45 ta pibane khankalaga mathang koi Tamilong gi yauri none gi yauri ukhul gi yauri tuan ba phumjing da koi pangthok kane la piba kangmusin ha do koi na kitsing je pibagi asing ba pandam di koi mentally retarded or intellectual disability angang singche makoi gi knowledge koi kid number 1 kid number 2 kid number 3 kid number 4 na koi kitche makan leba yes gi matung ina hariba kitsing je koi na pi moidam amaga manade Bharat Vikas Parishad Imphal Mahila Sakana Sinduna ngasi Langol All Age Home da Ningtham Khudol Tambagi Thoram ama pangthokre. Thoram aduda VVP ge Secretary Sangita Patni Langol Age Home ge Media Advisor Fanjobam Lanajit amadi Home asigi Chairman Mangi Oinamna mathang sitna Chief Guest of Honor amadi President oina saruk yakhi. Thoram aduga mari lenana VVP ge Secretary Sangita Patni na Home asida matam gi oiba pangba yaba mateng pangani haina phungdokpaga loinana home aduda leiriba ahal singda chana thaknaba amadi ningtham thagi oiba firol kayasu khudol tamkhe Manipur Sangai Festival da saruk yaba lakhiba Indian Association of Tour Operators amadi Venture Tour Operators Association of India gi member singa Chief Minister N Biren ga unakre Chief Minister ga unabadu da saruk yaruba association asiki member singna hai tourism festival pangthokpada tour operator singda achoba meeting changba tangai fade supnagi event manager khaktada sillangliba supnagi event manager khaktada sillanglaga festival pangthokpagi mahut stakeholder sing mapungfana saruk yanaba yamnamak darkar oi masina tourism festival asi hena promote tawbangamgani Tourism Festival pangthoklabasu promotion da asoiba amal leibagum tawriba sigi matangda suggestion kaya amasu Chief Minister da piramkhe wafam adu taraba matung Chief Minister na Sangai Festival asi hek loibaga atuba matamda North East ki stakeholder singi oiba mifam ama pangthoknaba haike loinana tour operator singna state asigi festival khuding makta support pibinabasu Chief Minister gi maikai dagi appeal tawrakhi haire Political gi akuba wakhalon thadokduna Moirang Assembly constituency asi chathok wataba lamdam ama oinaba hotnaminasi haina constituency asi gi MLA Thongam Santina phongdorakli wafam asi ngarang numidang Moirang AC gi lomi miyamda ahan batangka ki oina tongan ba ningtham maru marang sing yenthokpagi thoram amada MLA Santina phongdokibani thoram aduga mari lenana MLA Thongam Santina hai lamdam asi gi lobuk Singda matam pumbada chathok lehanduna pothok marang kaina puthoknaba amasung senmelon chawkhatnaba honabada lomi miyam nasu angamba mateng pangbiu constituency asida handak pothok marang kaina puthokpa ngamhodraba lomi ichenarau sing amadi ningtham lorok thaningba singna apamba maru marang amadi urea gi mathau taba leiragasu mahagi office ta laktuna loraba yagani haina MLA Thongam Santina phongdokhi Idong pinana honagani masih bangpam chana yaurabra haibisu ai samak chatlaga ai badusu yengjagani aduna low masai low phongthok lehogdraba awaba taraba lawbi khudibagna lakpiraga haiba ningtham lorok se lawbiyo masira di wabta thabiganu adum arang kendra lehiriba lawbi pudabagna bakoi ga awana khudibagto mayok yabado igona tambiraga aidam pangmong jo khudibag pangjage aduna marboy kana ningtham lorok sijinabada dakar oiba juriyasu to pina na bai dokte stock ta lejari madusu ma sijidani ba thabak tu gi matungina dakar lei de ko pina na sem sajani Moirang film lekai de leba MLA gi office ta pangthokiba thoram aduda constituency asigi tongan ba mafam dagi lakpa lomi singna makoi gi apambagi matung ina hawai mangal hangamaru ningtham chujak maru kobi maru amadi tilhau maru na chingba kaya launaki Imphal Police Station ki manung chana laiba Ragailong Khulda grocery gi potlam singyon ba dukan ama ngasi ayuk mai na tumna chakre thaudok thofam gi dagi press na phangba paw ama gi matung inna mai chakpa gi thaudok adu ngasi ayuk pung 9 rom tarakpa adwai da thokibani dukan adu gi mapuna Roshan Prasad chahi kontra taret apokpa Srinivas Prasad kawi telepathy dagi ni hairi mai adu matau karamna haurakibano haiba hojik phawba ki oina khangba ngamdre
Manipur Fire Service ki fire tender sing laktuna mai adu kannaba akan bamong da honaki adubu dukan gi ayamba saruk sing amadi dukan gi polam ayamba mai na tumna chaki haire. World AIDS Day Thoramga Mari Lainana District AIDS Prevention and Control Committee Vishnupur na senduna layekpa changdam nabagi thoram ama Jawahar Navodaya Vidyalaya Vishnupur da ngasi pangthokre. Equalize haiba thimda pangthokiba layekpa changdam nabagi aduda class 7 dagi 10 fawba gi mahiroi tamliba district asigi tongan tongan ba school gi mahiroi chamaromna saruk yakhe. Haukiba tangkun mangada Chandel District ki Penaching Village da pangthokpa paugi mifam amada Unique Business Association Chandel District ki Vice President NG Jacobna Divisional Forest Officer DFO Chandel gi mathakta wafam kaya phongdokiba du tiziluba matamda lalamlei DFO Chandel gi maral amata leiramjre haina NG Jacob masamakna singdorakli. Chandel District ki Pinaching Village da ngarang pangthokpa paugi mifam amada Unique Business Association Chandel District ki Vice President NG Jacob na hai DFO Chandel na masagi maranai oiba sendal lambi romda chathaduna leire Chandel miyam gi lambi semliba sidagi illegal mining tobagi mingda lupa lakh tara ni thoi lokthokre so mill singdagi lupa lishing yankhai lokre amadi gari fajinagi thidok mal lupa lakh ani lawduna maranai gi sendal lambi semduna leire haina phongdok lubadu yumfam yaudaba oiramle mahakna media gi kuthangda aranba wafam phongdok lubadu gi damak mari leinaba sing amadi miyam na ngakpiyu haina NG Jacob na phongdorakli. Unit Business Vice President Chandian Ayhagna Angangkiba TV da amusung Ayhagna Chandian gi officer therefore da lambi gi tax laktrani thol lauba amusung bast gi lak ani lauba mil dagi lasing yangkai lauba hebisi khanghaudana ina mistake on haidokre maram maduna ngasi correction tawjari aduna paramayam Chandian gi leba public mayanda Ayhagna mat tawbiu haiduna haijari. Aroibada maroiba pau muhana pizari. Nupida crime chathabagi fibam laklabadi lochinduna thambagi mahut logi oiba action lawnaba honagadabani haina Social Welfare Department gi Director NG Utamna phongdokre. Matangsida Nungtilgi Mami TV News Update Loizare Ahenba Pau Gidamak Numidang Wairam Pung Mangagi Prime Time English News Meeting Tabiyo. Welcome you all to UNACO School CHANU Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come at Mason open for 2020.